डॉक्टर ने कीरोय कीदे हाइबा याबा नते कीरम्मी वहाइदो लेनगे हाइबगा सत हेक्ता लेनदे लेlang तौबा मिहुल अमा उरी मरमसिना अमुकसु तपना थेमना होनरई कईगिनो ब्लेडना लेलदी ई थोइद्रो ई थोकनबा नती सीनबने सीनबा मी हालदी जेल दा चंगिदुदी जेल दा लेबा पामरो जेल गा सिगी मफम सिगा मानद्रो जेल हाइबसिदी पाप चेनबा मीगी लेफमनी मफम सिना इचम चंबा नंगुम कयागी लेफमनी अदुदी अनि से खेनद्रा मजाइबेमा सिसु चप माने ना सुनादबा आइबो सुम फाजिल थम्मी आई सिदा लेबा नुंगाइते अदुना जेल दा अमुक लेरुरगे लमजन में अमसांगना चेलो हाइरसु आई ngamniba चेलुरा फिरेपसु मागी मोबाइल दो लौथोकलगा कैमरा दा चंगी फ्रंट कैमरा दा तामनागी मसक तो येंगहल्ली तो उब्रा सरू ngakta ngaire matong amta yaudri lamjen chen mangam daba haidudi thonagi makha pole nangi thona duna nang lamjel chen mangam mani nasadu yam soli aduga kaigino ai kanabane hairaga chaklama laga thamise nang ngarang solamba mantra du so kem kana de da amure nang na china ma ithi ek thiradana nang di kaigi lam helino nang na lona chen khradi mayam changdana hospital se thugai ge harakani thugai gradi ekhoi mayam sakai de leiruni se khud se frite yali se thado ai sum leigiba talle toxinaraga nang chatkidoi do khangi noi mi macha sing se toxina bem hai ai bu mi macha sing brane wangi sidi aton makangbu haibani mi macha haibadi nang na karam bakangbu no ningthaugi sada nauda ningthaugi sage gi ini ai di mazai be mane ai ngonda toina nang masinara kano aina sarak padane na khori met kani mi gi mi chap mane da mi marakta asobu masa khaiba unade nang so isu chap mane loina mane tamna na sangalei manade nang kai khangna ngangi no kibidong man bro ina khut ani changdana khori charam du da metladi sortat khininga si khara khok tak sai angaw ma chinglak lobadi met su metlak tori mani ki da basu yade ki re haiba so khangal lu ba ya banate henjil lak dawri bani ason bamida butna tamna bagomna tamna na tamna ba haurak tori bani khitang nukle inu pa se khori metlaga na mi hat pade jail da changmani mi hat la di jail da changyena aina haido khangdro nangbo jail haidi yot na machai yungaga khazin ba ka do natro khangzabado aina khangdaba sazinaba si hairaga nokthori phiripana phisi se thadoba nangna sum aisa lefalaga thamadi ai ware doctor na buwana bro anaba mai am yengbagi wari ni anaba na pisi sat hagolaklaga betagi kumtharai nupa sigi makhutuda sat amuk samkhre thadokte chair ama kitang lapna leiribado prap makhut namana sro chingsinli magi bet manaktuda tawribado chapal ga tong manate adaidi phamungda kakhalagi hippi phamo ainang war yam sananingi chak pusilaga changak panars tudi tamna na waga sabeng ngangam baduda ngakpana loikhrabani tingak mangak nana yenglaga lepiduda onsili mamit ka seppa yenglaga lae chumman bise haiduda phirepas on thona yenglubani suru lepa leirami maduda kausilaga chango mazaibe magi sak natro thamamo episarage suruna sir yani ai dum pisarage tamna khonjel du yak na nang leiraga chaba taline hing chabini na muching thekani suru su inselak pachak hapa rolling table do kadu da thamlam laga thokre phire pani spoon toraga cha ensang do tot pirak laga in ba horakli asum amukta tawdriba thabakni mahaksu sumaina pesan amada adubu tamna gi anaba maong layong khangningbagi wakhalon khangningbagi tawbani maya ka thorakte nupido nupa sigi mituda munna yenglaga leirami magakna charo haina ingit tawi nupa sina tapli ka thorakpaga sat insili chakto lambanina sorga honde chap yam thuna ngai ngamda mamit managa yauraga chak saibado kitang sunungsiba phawi phiripana sitnana chathokre isingdo amok gragra thaksilaga thagire ikaibagi amukso phire panokning bakhangi adai amo table do makhut namani thokre makhut namana phire pagi makhutta chena pai buduso chak tok laphau thadok manatri mazaibe ma ai patient me am check tawdoini round chatoini nangi nak ta dum leiba yaroi khut se thado aduga mu changake
Yengai thazadabagi chatlaningdabagi. Wahai amattadi hairakte. Firepana makutto kitang satlaga amukasu hanjin hairei. Se thado. Round chatpa loiragane amuk changake. Adu natragadi mayam singse hidak chabra masakam dowi yengamdradine loina nabe henjilani. Adaidi mayam sina ingonda amuk chairaktuiba thina ngangakani. Haibatuda makutto ipam pamda tapna komthorakle. Nupasi so hogolei aduga ingna fazana potharamuko amuk laktuini. Hairam laga thorakle chena yamna chena pairaga thamkiba makut khudangdo kitang nganglaga mami tai thangatlaga yengi I cheludana leiruraga chelakpagini padrang kallaga singli lauri singhalli magi mathau tawrunaba chatkre. Somdana lona pau piraklami storeroom amada leiraga ningkhombada call tawi nakongda phone do makhutna mana thangatlaga makhutna maduna machimbaldugi sound khara phajinaba khumlaga hello sir wa khara ngangi sir hidak tharamdabra aina ngasa hidak thanaba tawbado sir anobaduna sangaga lekhibagi matam phangdre ngasai surum madungda favor tawraga lerami ningkhombana kamaina no nangna fazana check tawraga seno yadro aduguma problem do anoba doctor do na thengnali kaigino injection do lomna kapamani kitang khaktada ekhoi karamba phibam da leini nang khangdabra aisu am kana di hona bani sir yare hayingi numitane anaba do na mirol tabagum na wari sanaba hek yaraba nang nungai ni makhayam sangda halagano amuk ngangbada gyan satana si ai wayam ngangbasi pamde haba nang suba taba natra hoi sir duty loiraga unase ai adum lawba lake hairaga phone do khara sound kakthali magi thabakta apanba pirakpagi makut masa phawba mareng chalaklami taina phone khangdabagi kha chiklaga khangi haibaduni tanjadudani call lakpado masado kitang normal oina basemi khara su sor sangna hondoklaga noi nokningda aduga paikhatlaga nokmi hello sir kisorna aigi chana pido improve khara fo oidriba doctor aigi sana pido wakhal thuna laknabani kanna honabani haidana extra cell oina aina doctor da mai amayam thagi piribado sir yam kanna ina scenery magi se rare case oibanina matam khra changkini chahi ke asure matam changkini haiduna nangna ibu thema ibase isado aigidi thawaini mapa ai fawbo masa khangum khangdabugum unaba yade mitokumna wangangi sidabu aina kamaina khangduna leiba ngamgadoribana doctor sir emotion control tobiyu I will try my best anoba incha psychiatric super specialist amasulai maga tanaraga ayam kanna honazage fare paw khudingma ingonda update tawbiro aisu thamjarage aduga amana ichana wakhal tarakpado mapa aina wana ngairi haibasimadi kawbigano fani sir thamkibaga tawfam khangdabagi ngak ongli tumbaga yabanate afaba thabaknadi tawdrabanina mana ayuk nungthilda tawkhiba akiba thabak singsina masadu tension amada leisahanbani numidang khuding otpani masana masagi wakhalda tumba yadabagi sleeping pills toina sizinamanbana side effect laklabani oningba wakhal blur amumuk chatpa koksikpa si tawba hawrabani selgi mayaina masagi hakchang phoklai thoklabani mayam do round check chatlamaga magi room da changi pothaningle pungsu thenglabanina aduna phamungda kakhalai hipki hek tawbaga mana lake hairamba patient do khangning ningsinglei ngaktang lona check tawruge khalei hagolaklaga chapel do tongsinlaga room dugi nakta laklamni manung chenglude lona thongdudagi lepaga kaidoribano yingli tumduna leiribado urammi aduna masu makha tana leiramdre thoraklaga counter room da leirami anaba kharaso casualty da leirami mental hospital ojarabuso first aid pinaba casualty service lay pungkumari se masu nakna ngahakti phammi night taba emdina casualty de loina yinglammi phirepati free ni fambado anaba marak oibana talladuna hawalakle mapalom do oina thorai akoibada koying yingi wakhal pothaning bagi aing mana ikhau langbani kitang tamna oi geto security amadagi hena leite nakan na grass macha anembado nana tharami plain oina geto ga lawba manana koilana musin muna hospital gi main door changpham do bok thai
Manipurgi firana wangdring wangna building mathakta maka lamna pairi. Isang sangnui get to phawbagi meeting famdo. Nakan gi carpet grass tuna. Garden macha alai ba domda changi. Adusu mahina punhan ngali. Phampam thari do ngahak phammi. Isik sik padu da oira mali. Magi MBBS matamda nushina kibi mahak ado ningsing la inga sidi. Chela si haina mangonda fanayam di takcharam Adubo magi mahi tamba loitribagi pangal thokidabana kaina bahaibado oikibani. Mapagi machingda mafam matam chadana nupi prasinba kibana kaina kibani. Mahakado karaida mayum panmano. Aduga angangsu yauram madra asina chingba nupidugi yaifanabaso khanjarami. Nushiruba kaubanina kainaba matamdaso thagai sengna angawba onkibani. Nushibada ngawba angawba. Pothafam khangdabagi kangauna kibana masam mana faw kakani khangkidabagi mamanaba mayamna mabu ngangbiki. Thamoy amada lupchabani, thamoy amada loizabani. Khatkha nupi hanna yengba nupa nate. MBBS tamina kimiduso magi high school gi crushni. Chahi ani ahum hena crush oina thamjaraglaba tungda MBBS taminaraba matamda phongdoknaduna nungsinakibani. Nupidunaso mabudi yamna nungshiki haibase. Masana su khangmana mana pangal thokpa ngamkhidabado masana masada blame tawsakibani. Tawi matamdugi tangkaktuna awaba nungaiba loina thengnakiba tangkaktuna ringdon khingzilakpaduda wakhal lai. Kanano yengbada oiramgani khanba magi marupta adum oirammi. Nokmi paikhatlaga ahing tanglawa thengbasida kari yawabu leirabagi phone tawbiraisibo. Eronna hayeng night shift luraso leiramu aingan tana lake morning time wari nungaibam libige. Wari do aigi nungaibo oiramoibo nangi oiramgani. Aigi nungaibase nangonda share tawgi haibani. Talli bit hale nangama. Hawjikta mo adana ai taningeba. Hayeng haigi haiba nangi wahaido ai horen tumbaga yaroiba. Nongma aina masak fazai haiba nupi Facebook da so profile yengan kiba text on halakte haibado nasidi halai. Nangna kamai tharabada mana kamai halaiba. Oktabi. What? Aduga reply na ne. Kari wangang sangang do lala yam tuna hizo. Adu na tragedi police ta complain tawni. Aduga newspaper da so passport photo ko na sengdukchaba na khafan gani. Sabas. Dr. Raman newspaper gi mari shuba lamai da sengdukchaba hairga hakottoini ne. Khara post aba photo ma hayeng kapige. Os adu natradi aina hai hello kedorige. Songa wari amta sanajaba yagadra. Maruf oiba pami na nuti thaba bo swan halakteba. Adudadi text halaknaba idea am puthokpane isu. Nangna wakhala do am yaudrido kaigino. Nupi haibase mahosana emotion ya moizabani. Nangi adugi wahaidudi yam nungairamroibo. Oi hello. Aisi nupi wakhal kamai nungaihani fazana khangba doctor ni. Ai tawrake tapna film se fazana yengona. Itawbe yaraktrikaina ai nakta laaga kapti kapakanuko. Nang dong nupi kaina rena underwear foxini khangdadana nasamna na isang sangkai imot kai tajan sar leibudo. Adumai gedi tawrohe. Thamana mana famliba adom na lakpa obada marupto phone thamagi haikraga thamkre. Eron su nupiduda message reply tawrami. Aina text halaknaba message thabani. Sorry for that. Ningolna. Nang maya mangda yola ura. Screenshot aina lahore. Lala yam thuna haizo haisini ko aina saudringe. Eron gi reply. Hoi adudi ai nangonda tek tawraga sengdorage. Hairaga post khutakta tawkre. Aigi ming Eron larik yanbam. Laifamna uripo. Facebook ta aina ngawzaruba nupi ama khak thengnajare. Maga paw phawnaningbagi nungtigi text makhal thajai. Adubu madi reply amatta halaktabana aina oktabi haina text ama irubadagi aibu lale haizau haidana text hale. Oktabi hairubagidamak ai mafamda lale haizare. Tasengna ai sombudi pamjarure. Yaragadi text khara hanbiro. Ai su toina sengdokpadu nungaite. Tek ubada ningolda khara sawi. Tawramba thabakto lepaga nupa asigi post to hai tawsilamaga thanammi. Magi ngasi nongmagi thabakto nupadugi kaisu nattaba phagiduna akaiba oirammi. Kharaga masagi sensitive oijabaga laptop to sat khumjilaga tomkre. Phone to switch off thamjinkre. Net off laikibaduda kitang noi nupisiga paw kitang phawnaba phangjabada masado khara nungai sarammi. Mangga se nungai do male. Line chandege apote. Hayeng hangsit tangai tumamdai message tharamdi na isau tawrokto mutse aigi.
ꯐꯃꯨꯡ ꯆꯪꯉꯛꯄꯗ ꯄꯨꯡ 12 ꯍꯦꯜꯂꯦ ꯃꯄꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯇꯨꯝꯃꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯄꯥꯏꯔꯛꯏ ꯃꯥꯏꯁꯟ ꯇꯥꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯃꯇꯝ ꯏꯆꯥ ꯆꯥꯗ ꯀꯣꯜ ꯇꯧꯔꯛꯄꯁꯤꯕꯨ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯗꯟꯗꯤꯗ ꯅꯇꯣꯝꯇ ꯆꯥꯛ ꯊꯣꯡꯉ ꯆꯥꯕꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ ꯀꯩꯊꯦꯜꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯂꯨꯄꯥ 30ꯒꯤꯅꯦ ꯏꯇꯣꯝꯇ ꯂꯩꯔꯒ ꯆꯥꯊꯣꯛꯈ꯭ರೆ ꯀꯌꯥꯗꯤ ꯍꯥꯎꯔꯦ ꯑꯣꯍꯣ ꯑꯩꯉꯣꯟꯗꯅ ꯍꯋꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯤꯖꯔꯒ ꯇꯣꯛꯄ ꯑꯗꯨꯒ ꯅꯇꯣꯝꯇꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕ ꯋꯥꯠ ꯏꯁ ꯗꯤꯁ ꯕꯤꯍꯦꯕꯤꯌꯔ ꯅꯪꯁꯨ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯗꯤ ꯅꯨꯄꯤ ꯊꯤꯔꯣ MBBSꯇ ꯆꯍꯤ 5 AMDꯗ ꯆꯍꯤ 2 PGꯗ ꯆꯍꯤ ꯀꯌꯥꯅꯣ ꯑꯗꯨꯒ ꯏꯟꯇꯔꯟꯗꯅ ꯆꯍꯤ ꯀꯌా ꯅꯪꯅ ꯃꯥꯡꯉꯨꯔꯤꯁꯦ ꯆꯍꯤ ꯊꯤꯌꯨ ꯀꯌꯥ ꯁꯨꯔꯦ ꯑꯗꯒꯤ ꯃꯨꯝꯕꯥꯏ ꯍꯣꯁꯄꯤꯇꯥꯜꯗꯅ ꯆꯍꯤ ꯀꯌꯥꯅꯣ ꯃꯥꯡꯉꯨꯕꯗꯣ ꯍꯥ ꯀꯩꯝꯇ ꯋꯥꯔꯨꯅꯣ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯥꯎ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯤꯜꯂꯛꯑꯒ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗ ꯌꯥꯅ ꯁꯤꯛꯄꯤ ꯑꯗꯨꯝꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯦꯛ ꯁꯤꯛꯄꯒꯅꯦ ꯃꯊꯛ ꯀꯥꯈꯤꯗꯧ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯋꯥꯊꯤ ꯉꯥꯡꯉꯛꯀꯅꯤ ꯈꯪꯗꯅ ꯑꯩꯁꯦ ꯂꯣꯠꯇꯤ ꯐꯅꯌꯥꯝ ꯂꯣꯠꯆꯕꯅꯤ 이봉호 ꯅꯪꯁꯦ ꯅꯃꯥꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯐꯔꯦ ꯇꯨꯝꯖꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯗꯣꯛꯇꯔ ꯅꯔꯁ ꯐꯖꯕꯤ ꯌꯥꯎꯕ꯭ꯔꯣ ꯑꯗꯨ ꯂꯨꯝꯕ ꯑꯣꯏꯅ ꯂꯩꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯏꯄꯥꯒꯤꯗꯤ ꯐꯤꯔꯦꯞꯄꯁꯨ ꯃꯈꯥ ꯇꯥꯔꯨꯗꯦ ꯃꯄꯥꯒꯤ ꯐꯥꯒꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯠ ꯀꯛꯊꯠꯈ꯭ꯔꯦ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯐꯝꯁꯤꯗ ꯏꯅꯧ ꯅꯧꯅ ꯂꯩꯕꯒꯤꯔꯥ ꯄꯣꯊꯥꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯥꯏꯠ ꯇꯥꯕꯁꯤꯡꯗꯣ ꯃꯥꯒꯤ ꯋꯥꯀꯤꯡ ꯑꯋꯥꯔ ꯃꯇꯝ ꯂꯣꯏꯕꯒꯤ ꯍꯟꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯧꯅꯔꯛꯂꯦ ꯀꯨꯛ ꯂꯩꯕꯗꯨꯅ ꯆꯥꯅꯕ ꯁꯦꯝꯕ ꯂꯣꯏꯔꯝꯂꯒ ꯁ꯭ꯇꯥꯐꯇ ꯑꯃꯨꯛ ꯑꯅꯥꯕꯁꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯌꯦꯜꯂꯨꯅꯕ ꯁꯤꯟꯅꯔꯝꯃꯤ ꯊꯕꯥꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕꯁꯨ ꯄꯦꯁꯦꯟꯁꯤꯡꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯝꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯔꯣꯂꯤꯡ ꯇꯦꯕꯜꯗꯣ ꯏꯜꯂꯒ ꯄꯨꯔꯛꯂꯝꯃꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯉꯥꯡ 3ꯃꯨꯛꯀ ꯃꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯆꯥꯎ ꯌꯥꯗꯕ ꯑꯅꯥꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯊꯕꯥꯅ ꯇꯥꯝꯅꯥꯒꯤ ꯔꯨꯝ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯕ꯭ꯔꯁ ꯇꯧꯕꯤꯔꯕꯣ ꯃꯆꯥꯏꯕꯦꯝꯃ ꯇꯧꯔꯦ ꯁꯤ ꯆꯥꯊꯣꯛꯑꯣꯀꯣ ꯁꯤꯗ ꯊꯝꯃꯝꯃꯒꯦ ꯀꯣꯟ ꯆꯥꯏꯊꯣꯛꯑꯝꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯣ ꯇꯥꯝꯅꯥꯅ ꯇꯥꯟꯅꯔꯒ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯦ ꯌꯥꯕ꯭ꯔꯥ ꯀꯩꯁꯨ ꯆꯦꯜꯂꯣꯏꯕ ꯉꯔꯥꯡ ꯅꯨꯄꯥꯗꯣ ꯎꯅꯒꯦ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯗꯣ ꯁꯥꯔ ꯗꯣꯛꯇꯔꯗꯨꯔꯣ ꯁꯨꯔꯨꯅ ꯌꯥꯔꯣꯏ ꯁꯥꯔ ꯂꯥꯛꯑꯒ ꯎꯅꯧ ꯊꯕꯥꯅ ꯎꯅꯍꯜꯂꯣ ꯇꯥꯝꯅꯥ ꯁꯨꯔꯨꯗ ꯁꯨꯒꯠꯂꯤ ꯑꯗꯩ ꯑꯃꯨꯛ ꯊꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯁꯨꯔꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯄꯥꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯦ ꯐꯤꯔꯦꯞꯄꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯥꯀꯟꯗꯨꯗ ꯑꯦꯔꯣꯟꯒ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯎꯔꯝꯃꯤ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠꯅ ꯍꯨꯔꯎ ꯎꯡꯉꯨꯔꯒ ꯀꯟꯅ ꯁꯦꯠꯂꯥꯎ ꯊꯥꯖꯤꯟꯈꯤ 이칸 ꯈꯪꯉꯤ ꯃꯥꯗ ꯅꯠꯇꯦ 마가 ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯈꯛꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ ꯇꯥꯝꯅꯥꯅ ꯑꯩꯅ ꯉꯔꯥꯡ ꯅꯪ ꯉꯥꯏꯔꯒ ꯅꯪꯅ ꯂꯥꯛꯇꯕ ꯂꯨꯈꯝꯗꯨꯗ ꯅꯥꯜꯂꯒ ꯈꯥꯡꯉꯤ ꯁꯥꯎꯅꯤꯡꯕꯅ ꯐꯥꯖꯟꯕ ꯑꯣꯏꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯨꯔꯒ ꯄꯥꯡꯊꯣꯔꯛꯏ ꯉꯔꯥꯡ ꯑꯩ ꯊꯦꯡꯉꯐꯥꯎ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯒꯤꯅꯤ ꯇꯥꯝꯅꯥꯁꯨ ꯈꯨꯠ ꯀꯥꯞꯄꯤꯅ ꯊꯦꯛ ꯀꯥꯞꯄꯒ ꯁꯨꯔꯄꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯁꯟꯅꯩꯗꯣ ꯈꯪꯖꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯌꯥꯝ ꯍꯩꯗꯣꯔꯤꯅ ꯈꯪꯖꯔꯦ ब्रेकफास्ट तौरबो तामना चप लेपगा हाइबा थोक्तबगी लटलट बि 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 फिरेपसु मखुटना मयादा हुक्पगी साइन दो तौरगलगा नोंगामदै कै कै सारगे हाइबा अइना तुम मफमदा अदा लेहवे अदु चाथोरो हु हापमदि कमाइ तौनी नंग हान चाव अदुगा इमु चागे अइ से हनिंबगी मी मसिंगसे याम यामे अचौ असांगी इमुंगदा पोबसे हेकनबा याम चावे ngangnariŋe hospitalduda loiba rabbit machasingdo tingoi napi marakta chen chonglaga sanaraga chawa yaba napi thatlaga chabado urure mamitka sangtrik yengaga hairei kaino aside moi chaise kaino git famtharaga yengi adai amok kana chensinkre rabbit tuna chariba napi do pat thatlaga mayada hokchilaga chap chap sairei chensillaga khamnabadi honajabani nanghoba janate mayada hokkibana hankibani फिरेपना मखुतै नापीदो सटमुल्लगा अदु चाबा यादे मोइना चाइसिदि ऐ कुचु मक्सिलेबा अदुगी सुमाइना ngौनबा मोइन चाबा से चागे यारो हाइबा नंगना चाबा तामनासु यादे हाइबदुदा थुई लाउना यामना कन्ना सितोखरे होय हाउसु हाउते चंगसलाउ तल्ले लम हेनबा ngangnaba yadaba misa aina yade hainade sauning saujona nangna saubadu aina lanjade saunu na tanagadro ngasai dei tumin yengamba eron da onsilaga itawbe changase
ꯍꯥꯏꯔꯒ ꯆꯪꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯁꯠ ꯂꯥꯎꯅ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯐꯤꯔꯦꯞꯄꯁꯨ ꯃꯈꯣꯡ ꯂꯦꯞꯇꯦ ꯀꯣꯟꯅ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯗ ꯑꯩ ꯋꯥ ꯉꯥꯡꯗꯦ ꯇꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯄ꯭ꯔꯄꯞ ꯇꯥꯟꯅꯔꯛꯏ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯃꯤꯠ ꯁꯥꯡꯇꯣꯛꯂ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄꯁꯨ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯦꯛ ꯉꯝꯈꯤꯕꯗ ꯃꯥꯅ ꯍꯦꯟꯖꯤꯟꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯂꯤ ꯇꯨꯡꯗ ꯂꯦꯞꯍꯧꯕꯤꯗꯣ ꯅꯨꯄꯥꯁꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯪꯕꯒꯨꯝꯅ ꯂꯥꯎꯔꯛꯏ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ